Azerbaijan amasung Armenia gi landa Russiana broker oiri. Russiana broker oina Azerbaijan amasung Armenia anigi marakta thabak tawjarabasu laibak anigi marakta akan malan soknari. Laibak anigi marakta sathariba ceasefire thugaiduna Armeniana ahingda Azerbaijan gi achoba city singda landarakpabu Azerbaijan na nungaitaba phongdokladuna international law gi pukning singsinkhre. Azerbaijan gi prosecutor general gi office gi pirakpa pauna sumna palli madudi hojik makisu Armeniana Azerbaijan gi achoba city singda leptane attack tawba leptri. Laibak ani gi marakta sathariba lan asi September 27 dagini haina phongdorakli. Leda laiva Air Force base fully equipped oire. Indian Air Force ki leda laiba base camp mapungfana equipped oire. Base camp asidagi pung kunmari chupna huyen lalong yengba amadi yekna babu ahing phawba lan chathaba ngamle haina Air Force base dagi phongdorakli. IAF ki tungan jet fighter sing MiG-29 Apache Chinook Mi-17 amasung lightweight aircraft darup na chingba kaya ahingda phawba mathau pakthoknari haina palli. Thoidongna train tawrba amadi haithoi singthoirba fighter pilot singna India gi damak ahing nongthil naidana khudong thingai oirba phibam sing oxygen walakpa altitude wangkhalakpa amasung ka henna ingba temperature na chingba singda mathau pangthoknari hairi. Thailand da train amasung bus thengjinabada miyoi taratare sire. Thailand da tour bus amaga cargo train amaga thengjinabada miyoi taratare sire aduga kontra henbana asok apan nangle hairi. Kudong thiba thodok asi Thailand gi tourist puba bus amana tourist humpu manga puduna Chachawen South Province ki Bangtoi area da leiba rail track ama lanthongna bahonnaringai da thokkibani hairi. Asokpa miyoi sing adu manang nakpada leiba hospital singda rescue workers singna pukatki. South Korea na North Korea da yanakkiba wafam singdagi hongdana ba khangankhre. Pakistan da Hindu gi temple sing thugaikhre. CBI na Hathras FIR website tagi lokthokre. 2050 fawbada India na third largest economy oiragani haina panari. 1971 da thawai thakharba singi tom Tripura da fangle. China na Sri Lanka da $90 million gi grant pikre.